Kukisingna social media da Aranba Sandokpa Leptri. Manipur government state asida thogliba irang asi laksinabagidamag social media da Aranba pamdaba madi kanglup masel nungsinahaloidaba wahi amadi photo video na singba thagat pa thingnabagidamag internet service da thingba thamlabasu kuki jogi tongan ba social media account singna sasinaba Aranba madi oidaba propaganda kaya Sandokpa Leptri ngarang wakhal leitadraba nupa ama National Highway 37 gi Imphal West District amasung Kangpokpi District ki lona ba Kotlen tamna cycle tongduna chatlambada police na thengna hogduna mayunggi misingda sinakibagi pau social media da viral oikraba matungda Facebook page Jo Highlanders kauba account namada Jo miyambu Aranbai Tiangol na faduna tamthina hatkrabasu Aranbai Tiangol gi member oina nupa ama Jo gi miyam na 9mm pistol amaga loina na Scotland Village da favane adubu miyoy bagi minungsi yang laga tekta kaida na thadokre asigumba thawong asi Jo kanglup ki minungsi leiba matawne Jo miyam gi damak chauthok sai haina phongdok le Jo Highlanders na thagalagli ba wafam aduda iramdam I pau India Today Amit Shah N Biren Singh BJP Ukhrul Times Narendra Modi amasung Manipur News Update tay address tawre Jo Highlanders na makhoi gi post aduda ngarang police na detain tawkhiba nupa adugi photo amasung 9mm gi pistol amade maru utpa photo amasu thagalakhe Pokna from the cross check tauba matam dade makhoi na thagalagliba 9mm pistol adude psprices.com dagi lokthokpa photo oiramkhe taseng na thokiba thogdok adude wakhal leitadraba nupa ama lambi kangau na badagi Kotlen Kuki village tamna cycle tongduna chatlambada mafam adugi akoibada mathau tauba security personnel singna nupa adu kadai da salino haina hangbaga loina na mahakpu wakhal leitadre khangbadage mafam aduda khamlaga mayunggi mi sing kauduna sinakhiba ne